Tamenglonggi Kuilongda Keina Sanbi ahum hatkre. Tamenglong district ki manung hanjina leiba Kuilong part 2 village da haukiba leibak pokpa numita Keina Sanbi ahum sarak tamkhre. Thogdok aduna maram oiraga Keina miyoibada attack torokadra haina Mapham dugi miyam mipainare. Kuilong part 2 village da leiba Disambau paumai kauba miyoy amana phongdorokpagi matungin Kullasigi singda san singda kanagumbana attack tawbagi khonjel kayarak hanna takhi. Khonjel duna maram oiraga khunja singna Mapham aduda sangsillaga yenglubada Sanbi ahum siraga leramba thengnakhi. Paw asina makhatana hai Keina Sanbi ahum sarak tamkhibagi thogdokki. Paw asi handaki sahigi oina paw asina ahanbane haukiba sahida asigumba thogdok mari hena thokhi amasung Keina san mari halamki aduga makoi kharagina sadong sakhi. Mahakna makhatana haiki khulasiga naknana leiba mi tadaba lamhangsingda Keina satkibagi khongul kaya marum taramba ukhi. Madugi photo singlauraga sulai hairiba khongul sing adu handakta Sanbi ahum sarak tamkiba Mapham aduda su taramba ukhi. Paw asina makhatana hai Keina sarak tambikraba Sanbi ahum adu Kuirong part 2 village ta leiba Namsibau panmai Suipingbau abonmai amasung Jalak liyugi amamamni haina Disambau panmai na phongdorokhi. Kuilong part 2 village asida yum kunthraga taret lay Nagaland ga lonaba khulne. Covid lanthengda sengau kangkhre tolop pension pithokpa ngamdre. Laibak asida COVID-19 laisena revenue ningthina lakhidaba amasung lantheng asida tangai fadana sel mayam ama thadakhibadagi state ki sengau kangkhre. Maduna maram oiraga laingaki employee singda thagi tolop amasung thabaktagi potharaba pension matam sana pithokpa ngamdabagi wathok laklei. Pause sina phangba pawgi likhun namana hai COVID-19 gi lantheng satharingaida central government ki sulakadaba senpham ayamba chang hanthakre. Maduna maram oiraga tha khudingi chang naina state singda thadorkadaba senpham sing nongdam nairakhidre. Maram aduna center dagi pirakadaba senpham sing matam sana thadoroktaba amasung state ki oiba masagi resource su ningthina lakhidabana maram oiraga Laingaki sengau kangkhibadagi phibam asi yaurakibane. Oirakliba phibam asida Manipur laingaki makhada thabak tawriba employee sing COVID-19 laichat marakta khamthengna awaba mayoknare hairi. Manipur laingaki makhada thabak tawriba employee sing amadi pensioner singi thagi tolob amadi pension gi senpham adu thagi haugalakpada pirambane. Madugi matungda anobo order amana amuk tha khudingi tang taruktagi tolob amasung pension thadokani haikibane. Adubu chatliba tha asigi oinadi ahanba sayo loiselaklaba phawbada tolop amadi pension gi senpham thadokpa ngamdana lakhibane. Hanadi state ki sengau kanglabasu center dagi matam gi pirakpa wage and means advance ki senpham tharakpaga madudagi manage tawraga employee singi tolop amadi pension gi senpham asi pirambane. Haujik leriba phibam asida center dagi karigumba senpham hek thadorakpaga pensioner singi pension gi senpham hana thadoklaga tolop na kona thadoknaba wafam laingakna khanakhre haina Paw asina makhatare. Amaromda agency ki paw matungina Ministry of Finance na Manipur yauna state taraga taret ki post devolution revenue deficit grant oina lupa crore lising mapan chanipan humudraga mathoi thadokre. Grant asi phanggadaba state sing adude Andhra Pradesh, Assam, Haryana, Himachal Pradesh, Karnataka, Kerala, Manipur, Meghalaya, Mizoram, Nagaland, Punjab, Rajasthan, Sikkim, Tamil Nadu, Tripura, Uttarakhand amadi West Bengal ne. Senpham asi mapungoina state singi revenue amadi expenditure gi marakta puthariba senpham mengkhanaba pibane. Taraga mga suba finance commission na state taraga tarit asigi crore lakh amaga lising taraga nipan chamri yangkhai nithoi gi senpham recommend tawkhibagi manungda lupa crore lising kunthraga mapan chamri marfuga mari asi installment mari rakta release tawkhrabane. Senpham asi laklagadi tolop amasung pension ningthokaba numitat piraba yai. Covid ki lalakta vaccine laisilaktrei COVID-19 ki vaccine kapthoknaba lepkiba matam yaithoknarakle. Imphal East ki leikai tara Imphal West ki taramathoi containment laukthokre. Manipurda COVID-19 ki akanba lantheng chatharingai serakta laiset asidagi ngakthoknaba vaccine gi stock tatkibadagi Imphal East amadi Imphal West districta COVID vaccination tawbagi thabaksing yaithokre. Amaromda COVID positive oibagi chang ka hena wangba Imphal East district ki laikai tara amadi Imphal West district ki laikai tara ga mathoi containment zone laukthokuna athingba thamkhre.
पाउसे असिना फंगबा पाउना हाई मणिपुर कोविड-19 लाइचत थेंगनबगीदमक लैंगांगना अकनबा मवोंगदा वैक्सीन कापथोकपगी थबक लेप्तना चथदुना लागले वैक्सीन असी मतम मतमगी ओइना स्टेट की तंगाई फदबा चांग अदु येंगलगा लैजरंबदगी हौजिक्ति सेंटरना स्टेट असिगी तंगाई फदबा चांग अदु येंगलगा पिरकपनी हाइरे अतोप पाउगी लिखुन मन हाई मणिपुर दा हौकिबा नुमित खरनी असिदा वैक्सीन कापगी चांग असी का हेना वांखलकपदगी वैक्सीन की डिमांड अमदी सप्लाई की मरकता अहोबा लाकपदगी वैक्सीन असी स्टॉक लोइथोखिबनी मणिपुर दा जून थागी लोइसिलकपदा नोंगमदा मियोय 19 लोम वैक्सीन कापलंबदगी जुलाई 5 नोंगमदा मियोय 13,000 चामरी हुमुद्रागा तरुक वैक्सीन कापखी लोइनना ngarang जुलाई 3 पुन्ना मियोय 13,418 वैक्सीन कापथोखी हाना वैक्सीन कापगी चांग वांगद्रिंगगी मतमदा पिरखिबा वैक्सीन स्टॉक अदुना वैक्सीन कापगी चांग वांखलकपा मतम असिदा मैनेज तौरगा कापलकपदगी स्टेट असिदा कोविड-19 वैक्सीन की अवाबा मायोकनरखिबनी हाइरे अमरोमदा डिप्यूटी कमिश्नर इम्फाल वेस्टना खुयेक पिदुना थोकिबा नोटिस अमगी मतुंगिना डिस्ट्रिक्ट असिगी ओइना जुलाई 9 दगी 12 फाउबा वैक्सीन साइट अयाम्बदा वैक्सीन कापलरोय हाइरे मसी यैथोकपगी मरम पल्लदुना नोटिस अदुना हाई वैक्सीन कापलिबा टीम मेंबर सिंग लेप्तना चथरकपा कोविड वैक्सीनेशन की थौरम सिंगदगी नुमित निनी पोथानबा मतम पीबनी हाइरे वैक्सीनेशन की थबक थौरम सिंग जुलाई 19 दगी हौदुना डिस्ट्रिक्ट असिदा मखा चथगने जुलाई 9 इमा मार्केट नंबर 3 अमदी CAFNPD ऑफिस सांगाई परो खक्तदमक चथरगने इम्फाल ईस्ट की ओइनसु हयेंग मास वैक्सीनेशन तौनबा मतम लेपलुरबा साइट सिंग यैथोकनखिबने अकक्नबा मफम खर खक्तदा वैक्सीनेशन गे थबक थौरम सिंग चथगनी हाइरे मतम अमदा मियामना कोविड-19 वैक्सीन कापथोकपगी थबक असिदा मी थोरकपगी चांग यामना नेमलुरबा मतुंगदा लेप्तना वैक्सीनेशन सेंटर सिंगदा वैक्सीन कापगी चांग वांखलखिबने हौजिक वैक्सीन कापलिबा असि अयाम्बना सही 19 दगिना 94 की मनुंगदा लरिबा मियोय कांगलुपना ओइरे अमरोमदा मणिपुर कोविड-19 पॉजिटिव ओइबगी चांग वांखलकपदगी इम्फाल ईस्ट अमदी इम्फाल वेस्ट की मफम खरदा माइक्रो कंटेनमेंट जोन सिंगदा थंबा कांगलोन सिंग पाकना चलहनबा मरी लेनबा डिप्यूटी कमिश्नर सिंगना SP सिंगदा अयिबा चेरोल थाखरे इम्फाल ईस्ट की डिप्यूटी कमिश्नर खुमनथेम दाइना देवीना थोकिबा डिस्ट्रिक्ट असिगी सुपरिटेंडेंट ऑफ पुलिस दा इखिबा चेरोल अमदा ngarang all secretariat के कॉन्फ्रेंस हॉल दा पांगथोकिबा कॉन्ट्रैक्ट ट्रेसिंग अमदी माइक्रो कंटेनमेंट जोन हेना मापांगल कलहनबगी मतंग दा पांगथोकपा रिव्यू मीटिंग दा माइक्रो कंटेनमेंट जोन की कांगलोन सिंग सबचाना ngakna चलहनबा खनखि करिगुंबा मफम अमदा कोविड-19 पॉजिटिव केस थेंगनबा तारबदी मफम अदु कंटेनमेंट लाउथोक्तुना मफम अदुदा मी संगथोक चंगसिन तौबा थिंगबा जियोग्राफिकल एरिया अदु सिल तौबा स्कूल कॉलेज सिंग थिंगबा मियाम पुनबा थिंगबा गाड़ी चथोक चसिन तौबा थिंगबा सिंगनबा मफम सिंग तोंगाना खाइदोकलगा थंबा लैंगा की नत्रगा लनाई बिल्डिंग सिंग कंटेनमेंट यूनिट ओइना हांगदोकनबा थबक लखटकदबने इम्फाल ईस्ट की ओइना जुलाई 2 दगिना 5 फाउबा पॉजिटिव केस ख्वाइदगी वांगबा मफम 10 मसक खांगदोकलै मफम सिंग अदुदी कोंगबा खेत्री लेकाइदा मियोय 19 खुराई कोंगपाल निंगथौबुंगदा मियोय 19 काइरंगदा मियोय 18 कोंगपाल निंगथौबुंगदा मियोय 13 कोंगपाल खाइदेम लेकाइदा मियोय 15 खुंद्राकपा मयाय लेकाइदा मियोय 15 लुवांग सांगबम ममांग लेकाइदा मियोय 14 तेलौदा मियोय 14 बामोन लेकाइदा मियोय 12 अमदी वाइटोनदा मियोय 9 पॉजिटिव ओइखि हाइरिबा मफम सिंग असिदा जुलाई 15 फाउबा कंटेनमेंट जोन की कांगलोन ngakna चलहनबा यंगसिनबा हाइखि लोइनना कंटेनमेंट जोन की कांगलोन सिंग ngakna चलहनबा डेडिकेटेड पुलिस टीम अमा नोंगमदा अनिरक थानबा सुखंगनखि मसिगी थबक असि पाइखटपा मतमदा लोकल कोविड टास्क फोर्स अमदी CSO की मिहुत सिंगा ताररगा थबक तौबा ताई हाइखि इम्फाल वेस्ट की डिप्यूटी कमिश्नर TH किरण कुमारना SP इम्फाल वेस्ट दा इखिबा चेरोल अमदा डिस्ट्रिक्ट असिगी मनुंगदा लरिबा मफम खरदा हौखिबा नुमित खरनी असिदा कोविड-19 हॉटस्पॉट ओइबा मफम खर खंगदोकपा लोइरे माइक्रो कंटेनमेंट जोन की कांगलोन सिंग ngakna चलहनबा लॉ इन्फोर्समेंट एजेंसी सिंगना थबक लोखटपा तंगाई फदे मसिगी दमक मरी लेनबा पुलिस स्टेशन ना मफम अदुगी मियोय सिंग संगथोक चंगसिन तौबा थिंगनबा अमदे कोविड एप्रोप्रिएट बिहेवियर ngakna चलहनबगी दमक नोंगमदा अनिरक चतुना यंगसिनबगी तंगाई फदबा लै लोइनना मफम अदु निंगथीना सखंग खुदम थमदुना मियामदा मयेक सेंगना खंगननबा अमदे कंटेनमेंट जोन मनुंगदा लरिबा मियोय खुदिंगमक टेस्ट तौबगी तंगाई फदबा लैरि हाइरे हौखिबा जुलाई अमदगिना जुलाई 3 फाउबा चथकिबा टेस्ट की रिपोर्ट की मतुंगिना मैत्रम अवांग लेकाइदा मियोय
Humbudraga Mathoi, Moidangpok, Ahibam Lekai the Miyoi Kungamanga, Sagolban, Nepram Menjor Lekai the Miyoi Taraga Mathoi, Sekmai Awang Lekai the Miyoi Taraga Nitoi, Sekmai Jing Tongam the Miyoi Kungataruk, Tera Tongbram Lekai the Miyoi Taraga Nipan, Hairangoi Tong, Maibam Lekai the Miyoi Taraga Manga, Lamboy Kongnang Kong the Miyoi, Taraga Taret, Langtawal Kunjada Miyoi Taraga Humdoi, Uripok Polem Lekai the Miyoi Taraga Humdoi Amade, Yumnam Huidrom the Miyoi Taraga Taruk positive Oike. Hai ribe area si July Taraga Mari Fauba containment zone oine laukhoki bane. Saisakpa naba bolum laikidre. ROB gi director oina Thopuramba Ningthojam Nabachandra Saisakpa naba bolum masagi anaba mana maram oiraga Kolkata da leiba Narayan Super Speciality Hospital da ngarang numidang pung 8 minute kuntra tabada laikidre. Ningthojam Nabachandra laikidabada ROP Imphal gi artist singna minute ani tumina leptuna awaba phongdokre loinana Laikhidrabagi imung manungi awabadasu saruk yari haina ROB gi senior artist L Bimol Chandrana phongdorokle Scheduled Tribe Demand Committee gi founder president oiramba Dr. Yumnam Muhindro laikhidre Maitai Mitai Phurup asibu Scheduled Tribe ki lista salhanduna sitharaklaba phurup asibu kharada oirabasu yokhatpada mateng oinanaba Scheduled Tribe Demand Committee gi founder president oiduna kathokpaga loinana Honoramba Dr. Yumnam Muhindro Sahi Marifuga Taro Ngarang ayuk pung tara rom tarakpada masagi anaba amana maram oiduna laikidre Mahak matam sangna masagi anaba amana maram oiduna Rims Hospital da laikana duna lakraba matungda Ngarang ayuk hospital asimakta da laikidabane Mahak laikidabada SDDC gi maikaidagi amade CPIM Manipur State Council gi maikaidagi su awaba phongdorokle Nongmai wairuba nupa ama pulis na fare Mingondagi nongmai wairaga Koinaba nupida utuna mamit thaganaba honaruba masagi chahi kungamanga khakta ngairiba nupa macha ama Dimapur gi Padum Pukhuri area dagi police na fagatkhre agency dagi phangba pawasi gi matungina Nagaland police na .22 gi pistol amadi kapa yariba maru ahumga konana faraba miyoi adugi maming Torin Tikhir kawi haire nupa adugi yumthangnabada laiba miyoi singna police na paw pirakpadagi mahakpu khudakta phaba ngamkhibani haire Mahakpu pharaba matungda police na wahang pahong sathabada nongmay adu mahaki koinabi nupida utuna mamit thagananabagidamagta miyoi amadagi wairubani haiba khangba ngamle haire aroibada tabiriba pumnamakpu thagatsari